Hausi Manipur BJP na sason tauriba matho uktaba sason jida BJP na ngang basak pat tauriba pham tha osu yadaba adi sasol haibra ju haidaba adi lan sida warusin proposal ngamra su ngamdaba adi assembly da phagi taba assembly kya phamgre assembly da lan si luisin number warusin prakpa ngam su nataba adi leiriba BJP Manipur leiriba BJP government si hujik minority oiramne moina MLA da majority le jaru so parja myamna hanaki MP ki parliament election da outer da inner da animak mina vote karaba mina majority oiraba masida any lakpa election da dum maithiradaba BJP masida parja myam od neiraga tam loiba ngaina tawribasi pura ikaiba khangdaba adukumba kano ne music ne moje porgem party ne amon Manipur da BJP masak u phangloroi duba Manipur parja myamna asida leiriba hoji grip kem da leiriba awana tarab parja sing suicide tawba mayam yaure adigi naadra khotana leiba yaure mayum maybu masak khangandre masi grip kem da leiriba myam jingji music ji tumna grip kem da leiriba punna sigi bangairiba kari no bo moino jingai sarkar jina moi da mutta kari semangam lage kari sinmangam lage ba ngayo ngai wai kana bu kari to bu ngai dino asigum sarkar mathung hukta ba sarkar sida matung ilag lai de singji ikai ba sugom khangdir bi kari gino masi mathi makum khara chaba mioi sing masida hai ruga so ai khoi bu aduna adagi mateng do bu mioi ka u male Totomshana Nongshaba bo adukumba lisat saja to Totomshana madu oiba madu kumba mi du malo ka Totomshana Nongshaba je ha masida aikoi asigumba huralona asigumba corrupted oiba asigumba namthak toba huranba mihatpa asigumba asi yade haiba ma utna bi damakta ngasi aina khangli base asuk changom matam miyang mi damakta kathok ton lai base asum base amutang putholam ganana adugumba khang mani aduna haijasnu tawasnu evidence leiram loy madugi so adu tinari ba maru pangsing miyamna aigi kolising ajo loina khangna pone mado maram aduna asida wa sangna ngangbi dakali de maram aduna aikoi leiriba Manipur da hojik oiriba kaino si parja myam khanggadabani IS oiriba IPS oiriba direct laisu haiba singba sariba sing moi na hojik fauda Manipur da sauna misimina thoraba thodu othok yum kai mai tharaba misam myami pusi lan thum ngak pungamtraba sarkar asi gi mayokta or asikumba matang hida situation sida lal sida IS IPS oiribisini suggestion ama phaw piba ngamdaba asigumba situation sida aikoi parja myam asigumba timing asida aikoi parja myam masi aikoi punnamak mikap thokpa matam oire parja myam aikoi punnamak khona minisi aibu wafam thamjari